Manipuri Wari Pambi Channel na tabiriba pumnamakpu amuhana taram nogsari ngasi amuk mayam ngahapothana na bagidamag Manipuri translation story amakakpu dunalagsari wari sige maming nungsa mangal pukidawrini wari sige aiba Hari Kisan Kaul wari se matam pumnamagta ingdo na talayraba Jammu and Kashmir da layba miyoy singna nungsa mangal bu kayagi matik mamalay na lawba amadi makoy na kayagi matik nungsa mangal bu pamjaba phongdok liba wari masa amakakni tamina si wari masa nungsa mangal pukidawrini Dili da layba se Posikus ki mafamda anauba taibang amani awa ana pumba kauthokkhibagum tawi pumnamag asigi mathakta mafam asidadi pangal amata layti Hindu gi Hindu ngagtani sangom yon masu Hindu ni mana masing yon badusu Hindu ni samkag panupa adusu Isorna aibo isaulang binupi adudagi laptohan biraklabani masidani Posikus na khwaidagi nungaijari basi isaulang biyado mahaki mamau nupi ahal ni mahaki wakal hek khalakpada Posikus ki maithong lang sili madugi nupi aduna khongthang khudingi yengsinduna talaiba hanadi aikhoi wa machet amata ngangnaramdabani adubu masigi nupi asina laikai koi koi duna miwa ngangnarubadagi laikai gi misingna aingonda miyeng ama tawba horakhibani adubu isor leiridana mana tawruba thabakki mahaidi phangjagani dana mahaki phatkidraba laibak aduda mapuroiba susenaredana kasado lairabana pattaledana sabaga mahakka pibuknung amatadagi tarakpani sabadi haujik nungayai fare wakal asiga loinana Posikus to Kashmir da sugan haningdre kalentha yoraklaba fauba Kashmir ningsing wahaiba yakidre ayugi pung tara mukta khre Posikus nungsayai haiduna yumgi mapanda thogla ingkol asigi tangkai amadi laikolni lay makhal kaya na lay satam leba atopa tangkai amana yum laikre gamla mayam gi khinpham laikre yum gi phaklang da lay sat po uri singna nap tuna kakhatli tiligi Sorojini Nagar da Posikus ki masanupa atonba sabana lainana ba di type ki yum mase sarkar na pibani ground floor da lairiba se mi phampham ka ama pot thampham gi ka ama sakhum gi ka ama sakhum ga thangnana sak chafam ka ama maduda sak sanana ba table chowkri thai tumpham ka ani amaga sulai amana matai manaugi amana Posikus ki yumthaktagi nongi ising launana bagi mawong semi Surendranath Sabana sahi ahum gi mamangda Englandagi halaklaga mafam asida lairaklibani laingakna mahakpu Englanda advance study gi dabagta thabani study loiraga Indian High Commission da mahak thabak taure External Affairs Ministry Bharat laingaki officer ama oina mahak Delhi da lakhibani magi thagi tolop okhak yamni England chatringai da mahak luhongabani Posikus nadi matamadu da mahak luhongning khide mahakna khalli haujik phawba sabana pakhang oijaram labadi ina khulaba imungi mama mapa kaya magi manaka laktuna masanupi thajage haijaragadabani masigi nungaitabu afomase mangonda khalai adubu mado kara amatada phongdoklubadi natte mathanta sum khanjaruba haibaduni sumangi ahangba mafam amada thariba chaukrida mahak phamli lumbu saraba nungsa yairaduna nungsa yaibadagidi mahaki singli nauri singado mapangan kan khalakle Kashmir da lairingai da naramba lutang sikpagi laina adusu kokre sangbana ba atia da yengkhalai atiagi masuodo mahakna yamna pamjai ahan badalan mathongi berenda aduda mau anaubi gi sudoklaba phirol sing nungsa da phanghangadawagi phawribado mahakna ui phi sing ado subada isu tai aina haidro foreign gi phi sunaba mesindi mawong tai Pising ado subada minat mga fana sanglam loine isusu kaya da tariba asumna ngang duna mamong pibu thagat tuna asum sangak pada mahakna ikhang hek khanghaudana ura mamong nupigi thakumpi ama yanthaduna lairibado madu hek urubada mahaki maithong ado khanglang lang sinki he isor yumlona basingna mase uramdaba oisanu makoy mase uramlabadi kari khangani yum manungdadi sangdaduna sumang aduda mahak hanggal handa satuna lai
kari khalurabano khangde ingkholgi leikonda saliba lei khara pat pat thattuna mahakki phiji da hapsinduna kisali mamong nupiga loinana laisang amada lai khuramba chatminaruge khalai makoina hai mafam asida birala mandir yengba yai mafam ado tana satbada kuina sangloi pungkhai ama mukti sangba yai madudagi halaklaga aikoina sana thaknanabagi thorang tawba yare yum manungda sanglaga laising ado dining table da thamlure aduga chaukri amada mahak phamthakre mamau atonbi dubu karam kanda kumtharakhibano khanghaudre adubu mana irujafam ka da sangthrebasi pung amarom di phajilakle nura nalibara kaidawribano khangde irujabubu asoppuibasibu Dili da lakpadagi di mahak maning makhayam na tawre adubu madugi lamket pidudagi di mahak na lising lak hena fakre ngayhak lairaga irujafam ka gi thong ado hangdorpagi makol tai mina sandal tongduna satpagi makol sutarai mahak phurit amaga sari amaga mapi hongdoklaga thorai masam ado thadoi hanadi gown hek hek set pani madugi phiset tudi posikus na supam hek pamjade sari selaga thorokpaduna hena yengbadu nungaijai table dagi laising ado ubada mamong nupina hanglai imai be ma karino tawri sibo posikus kari amata khumlamde mahana kari asoiba tawrabage haibagi wakhalda luplamni mauna amuka hanglai leikondagi kari gi lei hektat piribano leisisu holy hawks ngaktani ne mawado mathwai nungaite hoidausu sauningum tawi Tharak liba khonda adu da posikus to haifam tawpham khanglamde mathanta murum murum soli leigi damakta mahang na ingonda asum na ngangba mafam adu da di aibu kakanya kawi mafam asidana imai bema kang khathangi imai bema tare dana adubu posikus na asawba do patha duna ingna tapna haira I laisanga lai khuramba salusi haiduna tawbani ne aingonda hana hangbiram labadi phagadaba mafam aswai de laisang amata laite mafam aswai da lairiba haibabu Asoka Hotel aduga Chanakya Puri asitani karino hairibasibo nangna khongloi imai bema laklo mapana nungsa yairusi sauningbagi mairina posikus ki masa pumba sakhalaklamni Gobindagi masa nupi apangbi sina khangba aduga aina khangdaba mase para amatambi daba yade natrabadi mana ithaka khalakadauri mana mamau nupi da hai kariwano nangna hairibasina aibu birala mandir khangdabro atopa leba kaya dagi dilida birala mandir yengba laknadabra haiba imai bema birla mandir di mafam asidagi yamna labkhre ahanbada khoi Connaught Place ta chatpatai adudagi Gold Market to lanthok birla mandir lairibase minambani posikus na khali dalal mathaktagi nahan mahakna numina laithakhiba maikai da yengubada ukhrabani laisang manba ama sangbana ba songa bona laitengba yumthak diri da lai hairiba birla mandir ado mase soidana oigani khongpham setna lepladuna posikusna mamau nupida kholai kankhana hairai adudi aikhoi gi yumthaktagi uriba songa bongi yumthakto karamba laisangi yumthak oigadawriba waisilam sengbi maina su hairabani mase birla mandirni maina bu kari khangdoi noi mai bema madugi yum madudi hindugi laisang sunate muslimgi mok sunate mado bharat laiba Pakistan gi office Pakistan embassy ne How tabasa kama sabada gidi mahaki wahai singa sina hena how kidre mahang na ingonda apang basiri bani adubu mahana kaya kuina minamba ngamgadawri minamba bu laibak na marata aduna hau ngambara Kashmir dadi Pakistan haibu wahai se kana amatana sonadre Muslim di mafam khuding lairi bani mahana di Delhi da Pakistan gi office lai haiduna aibu thajan ba pamli masigi nupi sina ingonda sana silakli mina hainai Torban wang madagi mi amana ingonda sairaklaba natraga khoisauna raba kana gumba amana ingonda asau mi saina raklaba maduda aina karisu tawba ngamloi aina mangonda hujikpu marai yelurabadi mahangna ingonda mamal laitaba mi amada satpa lisat kum lawhalakpa yai maduna ma aigi mari asuki matik phararoi tumin laibana mafare posikus na khalli hujik numit yunglakadawre mauna stop haugatuna tal haukre ensang di ngasai ayuk pressure cooker da kam khrabani inglaba insang ado sahananaba stop ta amuk thangatli table da mahana glass ani thamlami plate amada tilhau asoiba kharaga thamlami fridge dagi sampra amasu lauthora sampra do tilhau adu da sumjili posikus na khangle mauna sillang ni bado sana thaknabani mahakna hai
Yengu ay haige, ay ngasidi kari amata sararoy. Adudi karigino, ngasi brata tauba numit sunatana. Brata numit pudi nate, ay nahayibasini. Plate sak saba khotpa amata tauraroy. Ay gidamakta oirabadi steel natraga silver gi pukham amada sajage. Aduna sabagi phambadusu laimaido oina phamlaga. YSA hairaga Posikus mahaki kada sangkhre. Mahana Kashmir dagi lakpada purakhiba bedding aduda segairaba carpet ama hablakhibani. Mado lauthoklaga sak chafam kada amuk lai. Carpet to laimaida tharami. Mahana tauribado mau aduna tumina sangtrik yengduna lai. Panangang labasu yararoi dabagi mawongdo uraduna mahaki sanana bado pukhamda haple aduga ensang aduna katori amada. Posikus na mahaki Pigagi purikaudagi rumal ama puthorai. Rumal do laimaida tharaga katori do thammi. Pukham aduna mahaki tampakta thangalaga saklela do yamna thawai tana sarammi. Sak toklaba matungna mawado mahaki kada sangki. Pung amaromgi matungna mahak thorai. Mapi maron na set illi. Masadusu beni phajana loli. Ai miss kapur hoy de saluge. Mahana makhata rai. Hoel pung ahumge adwaida halakani. Wafam masida Posikus na kari amata hairamde saluro so haide salaning so haide mauna khudang gari de yenglaga thuna thokre Posikus na mathwai nungai tana mathanta solawi mabu satkanu hairu gadawri ba ai sibu kanano mara tawning ba tawrasunu nungsa yaige haiduna mapanda thorai nungsagi molaba khusana ma ke haksangda nanbirakpada kayagi matik pungning haksang tekhaliba oh Aigi punsi se nungsa sina masang masu thogalle mafam asidadi taibang mapugi thaujal phangbagum thoi sari gi phiji edo singkhalaga mahaki ye thang makhong ado nanduna yengi khong ado marek thangdre khadrak laure khuning sukaidre mafam adudadi ningtham thada suki matik wa khreda khong kut ka se punoi loibani mafam adugi ingwagi phiba mado khalluraga bita bu ningsingla I madugi nupi edo Makhong makhuto pungkai hekai bani iyo nayo masapum bado pumloi hekloi bani aina mangonda kayarak haibi bani nangi nasan pa si sumakhong si sekai batare khong mojana traga khongup tong halabadi kari su tawroi da bani adubu aina ngang bado tabaza natte tawbo budi khongup amagi mamal se kaya de yamli bano gasana phangleba tolop ki senpham aduga tha amagi sana ba khakta silang bado kona khrabani atai ahen ba pot amata laisin mangamde Masagi purit athaba amata sulisa bangamde thabak chatpada purit apaba amaga chalibani akoi bada lairiba yum singaduda Posikus na koyeng yengai pumchik chi I kana amata gi khonjel ta de mi amata hek laitabagum tawida loina siraba jala yumlo na bagi mi ka amata ude marakta mi ama ani wari sana bagi makhol di tai mi amaga masak masa amata su khangna de Makoy na ngang na sanariba lol asina karino. Kauriba minggaw thakaw asisu mawang amani. Mistress Jen adu ada yung masida layriba siknupi asisuni. Mahaki masanupi sing mamunupi sing se aiga sahilong gadom oiramgani. Magi maming asina Mistress Kem sing. Angak pani makoy loy na magki maming se Mrs. Ngagtani. Dili se yam na pabalamdam amani khalami. Adu karisu nalamdre. Scooter gi makola mana mahaki manglala do kaihelami sabado halaklaba zala sabani scooter do insilam laga sabana mamagi manakta sanglaktuna ima kamdori mafam asida laiba nungai bro nungai taibang mapuna nangbu thaujan bi sanu saba makoi gi ka da sangki amuk thoraktuna hanglei mahakti kadai satkre Mistress Kapurga unagani haiduna satke bani karamba kapur none Masida hek lakpa masam manglom dagi tunglom da hugan na hatpa masak phajabi masapa bi nupi aduni kana none mahak tu Miss Kapur oiram batare mani sabana nokladuna ima nahang na khangdre Miss Kapur haibasina Kapur sahib ki masanupi buni ima na haiki Mistress Kapur haina Mistress Kapur haibadi Kapur sahib ki nupi haibani Asigumba matungda thoktaba oisanu aidi adugumbadudi kadaidagi khangjarugadage mafam asida laiba tarabadi asigumba londa puda se khangdaba yade asumna wari sanarambadagi sabado hugattuna magi karomda sangkhige tawi matamaduda mamana hai mauna Kapurga kamdauna tinaruri banone
ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯑꯩꯗꯤ ꯍꯩꯅꯗꯦ ꯅꯠꯇꯦ ꯏꯃꯥ ꯃꯍꯥꯛ ꯌꯥꯝꯅ ꯐꯕꯅꯤ ꯃꯍꯥꯛ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯗꯗꯤ ꯑꯀꯥꯏꯕ ꯑꯃꯠꯇ ꯇꯧꯔꯛꯇꯦꯗꯅ ꯇꯤꯟꯅꯐꯝ ꯊꯣꯛꯄꯒꯤ ꯑꯗꯨꯛ ꯇꯤꯟꯅꯕ ꯍꯥꯏꯕꯗꯨꯅꯤ ꯇꯤꯟꯅꯗꯕꯁꯨ ꯌꯥꯗꯕ ꯀꯔꯤꯒꯤꯅꯣ ꯇꯤꯟꯅꯗꯕꯁꯨ ꯌꯥꯗꯦ ꯍꯥꯏꯔꯤꯕꯕꯣ ꯃꯄꯥꯗꯣ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗ ꯑꯆꯧꯕ ꯐꯝ ꯑꯃ ꯄꯥꯏꯔꯤ ꯅꯃꯧ ꯅꯨꯄꯤꯁꯨ ꯃꯗꯨꯗ ꯊꯕꯛ ꯆꯪꯍꯜꯂꯒꯦ ꯋꯥꯁꯦ ꯇꯥꯕꯗ ꯄꯣꯁꯤꯀꯨꯁ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯨꯄꯤꯁꯨ ꯌꯨꯝꯒꯤ ꯃꯄꯥꯟ ꯊꯣꯛꯅ ꯊꯕꯛ ꯇꯧꯍꯜꯂꯒꯦ ꯍꯥꯏꯔꯤꯕꯔꯣ ꯅꯪꯒꯤ ꯇꯣꯂꯣꯞꯁꯨ ꯑꯗꯨꯝ ꯆꯥꯎꯔꯤꯕꯅꯤ ꯃꯗꯨꯅ ꯁꯤꯟꯕ ꯀꯣꯟꯅꯗ꯭ꯔꯕꯔꯣ ꯄꯩꯁꯥꯒꯤꯗꯃꯛꯇ ꯅꯠꯇꯦ ꯏꯃꯥ ꯏꯃꯥꯅꯁꯨ ꯈꯪꯂꯝꯒꯅꯤ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯗ ꯃꯇꯝ ꯂꯦꯟꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯁꯤꯟꯐꯝ ꯑꯃ ꯄꯥꯏꯍꯜꯂꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯣꯂꯣꯞꯁꯨ ꯍꯦꯟꯒꯠꯀꯗꯧꯔꯤꯕꯅꯤ ꯃꯗꯨꯗ ꯀꯔꯤ ꯀꯥꯏꯕꯒꯦ ꯑꯩꯈꯣꯏꯒꯤ ꯈꯔꯁ ꯌꯥꯝꯅ ꯆꯠꯂꯤ ꯑꯩꯈꯣꯏꯅ ꯀꯥ ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩꯒꯤ ꯇꯤꯚꯤ ꯂꯩꯇꯦ ꯔꯦꯗꯤꯑꯣꯗꯪꯅꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥꯔ ꯂꯩꯇꯦ ꯁ꯭ꯀꯨꯇꯔꯗꯪꯅꯤ ꯂꯩꯔꯤꯕ ꯑꯗꯨꯗꯤ ꯑꯍꯦꯟꯕ ꯄꯥꯝꯂꯛꯄꯒꯤ ꯋꯥꯅꯤꯗꯅ ꯄꯣꯁꯤꯀꯨꯁꯅ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗꯗꯤ ꯑꯁꯨꯝꯅ ꯈꯟꯕꯒꯤ ꯃꯃꯤ ꯇꯥꯏ ꯑꯁꯨꯝꯅ ꯉꯥꯡꯅꯔꯝꯂꯒ ꯁꯕꯥꯗꯣ ꯂꯩꯃꯥꯏꯗ ꯌꯦꯡꯊꯔꯛꯏ ꯂꯩꯃꯥꯏꯗ ꯆꯥꯔꯝ ꯊꯛꯂꯝꯕꯒꯤ ꯂꯨꯈꯥꯛ ꯈꯔ ꯇꯥꯕꯗꯨ ꯎꯔꯛꯏ ꯑꯁꯤꯗ ꯆꯥꯏꯔꯝꯂꯤꯕꯁꯤꯅ ꯀꯔꯝ ꯍꯥꯏꯅ ꯇꯧꯔꯤꯕꯅꯣ ꯃꯍꯥꯛꯀꯤ ꯁꯥꯎꯅꯤꯡꯕ ꯃꯇꯧ ꯑꯗꯣ ꯐꯥꯊꯗꯨꯅ ꯄꯣꯁꯤꯀꯨꯁꯅ ꯍꯥꯏꯔꯛꯏ ꯑꯩꯅꯅꯤ ꯀꯔꯤ ꯆꯥꯔꯝꯕꯒꯤꯅꯣ ꯑꯩ ꯇꯦꯕꯜꯗ ꯆꯥꯕ ꯊꯛꯄ ꯍꯩꯅꯗꯦ ꯁꯕꯥ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯃꯧ ꯑꯗꯣ ꯍꯜꯂꯛꯂꯦ ꯃꯇꯩ ꯃꯅꯥꯎ ꯀꯔꯤ ꯀꯔꯤꯅೋ ꯈꯔ ꯃꯈꯣꯏꯒꯤ ꯀꯥꯗ ꯉꯥꯡꯅꯈꯤ ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯃꯈꯣꯏꯅ ꯇꯦꯛꯁꯤ ꯑꯃ ꯋꯥꯏꯔꯨꯔꯦ ꯇꯦꯛꯁꯤ ꯑꯗꯨꯗ ꯃꯃꯥꯁꯨ ꯌꯥꯎꯅ ꯃꯈꯣꯏ ꯄꯨꯂꯞ ꯇꯣꯡꯗꯨꯅ ꯆꯥꯟꯗꯅꯤ ꯆꯣꯛꯇ ꯆꯠꯂꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯁ꯭ꯇꯤꯜꯒꯤ ꯄꯨꯈꯝ ꯑꯃ ꯎꯒꯤ ꯇꯦꯕꯜ ꯍꯨꯃꯨꯛꯇꯪ ꯋꯥꯡꯕ ꯑꯄꯤꯛꯄ ꯑꯃ ꯑꯔꯥꯡꯕ ꯁꯥꯔꯤ ꯑꯃ ꯑꯗꯨꯒ ꯃꯍꯥꯗꯦꯕꯒꯤ ꯃꯤꯇꯝ ꯑꯃ ꯂꯩꯔꯦ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯀꯥꯟꯗ ꯃꯃꯥꯒꯤ ꯆꯥꯅꯅꯕꯗꯣ ꯁ꯭ꯇꯤꯜꯒꯤ ꯄꯨꯈꯝ ꯑꯗꯨꯗ ꯍꯥꯞꯄꯤꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯣ ꯄꯣꯁꯤꯀꯨꯁ ꯃꯤꯠ ꯀꯛꯂꯥ ꯑꯃꯠꯇ ꯎꯏꯁꯤꯜꯂꯝꯗꯦ ꯃꯍꯥꯛꯀꯤ ꯀꯣꯛꯇꯣ ꯈꯨꯗꯛꯇ ꯆꯪꯂꯛꯄ ꯋꯥꯈꯜ ꯃꯌꯥꯝ ꯑꯃꯅ ꯎꯔꯨ ꯂꯩꯍꯜꯂꯛꯏ ꯃꯈꯣꯏꯅ ꯀꯥꯔ ꯑꯃ ꯂꯩꯕꯒꯤ ꯋꯥꯈꯜ ꯇꯧꯔꯤ ꯒꯣꯕꯤꯟꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯄꯪꯕꯤꯁꯦ ꯀꯌꯥꯗ ꯃꯔꯥꯏꯕꯛ ꯐꯈ꯭ꯔꯕ ꯐꯔꯦ ꯃꯍꯥꯛ ꯂꯥꯛꯄꯁꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯑꯐꯕ ꯂꯥꯏꯕꯛ ꯑꯣꯏꯁꯅꯨ ꯑꯃꯔꯣꯝꯗ ꯁꯣꯝꯗꯗꯤ ꯃꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯑꯃꯠꯇꯁꯨ ꯄꯨꯔꯛꯍꯧꯗꯦ ꯂꯥꯏꯔꯕ ꯒꯁꯥꯅ ꯁꯥꯏꯀꯜ ꯑꯃꯠꯇꯁꯨ ꯂꯩꯕ ꯉꯝꯗꯦ ꯃꯍꯥꯛꯅꯕꯨꯗꯤ ꯍꯥꯏꯕꯅꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯩꯁꯥ ꯈꯔ ꯊꯤꯖꯤꯜꯂꯒ ꯂꯩꯕꯗꯤ ꯌꯥꯏ ꯔꯦꯅꯥꯋꯥꯔꯤꯗꯒꯤ ꯑꯣꯐꯤꯁ ꯇꯝꯅ ꯃꯈꯣꯡꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯗ ꯃꯍꯥꯛꯇꯨ ꯋꯥꯖꯔꯕꯅꯤ ꯀꯥꯟꯊ ꯅꯠꯇ꯭ꯔꯒ ꯄꯣꯝꯐꯤ ꯀꯥꯏꯗꯣ ꯅꯤꯡꯊꯝꯊꯥ ꯑꯣꯏꯔꯕꯁꯨ ꯗꯤꯜꯂꯤꯗꯗꯤ ꯆꯟꯅꯗꯦ ꯑꯗꯨꯒ ꯀꯥꯁꯃꯤꯔꯗꯗꯤ ꯁꯅꯥꯅꯤ ꯃꯌꯥꯝꯕ ꯒꯁꯥꯗ ꯑꯩ ꯆꯦꯔꯣꯜ ꯊꯥꯈꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯆꯥꯅꯨꯄꯥ ꯁꯕꯥꯗ ꯍꯥꯏꯒꯅꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯌꯨꯝꯗ ꯍꯟꯖꯤꯟꯒꯅꯨ ꯍꯥꯏꯅ ꯖꯋꯍꯔꯂꯥꯜ ꯅꯒꯔꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯂꯦꯛ ꯌꯥꯝꯅ ꯁꯟꯗꯣꯔꯛꯂꯦꯁꯨ ꯍꯥꯏꯅꯍꯧꯏ ꯅꯪꯉꯣꯟꯗ ꯂꯩꯅꯥ ꯑꯗꯨ ꯁꯟꯗꯣꯔꯛꯂꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯅꯥꯔꯒꯅꯤ ꯆꯥꯟꯗꯅꯤ ꯆꯣꯛ ꯀꯩꯊꯦꯜ ꯑꯁꯤꯗ ꯐꯪꯗꯕ ꯄꯣꯠ ꯂꯩꯇꯦ ꯕꯤꯇꯥꯗꯣ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯑꯍꯦꯟꯕ ꯌꯥꯝꯅ ꯁꯦꯠꯅꯤꯡ ꯆꯥꯅꯤꯡꯕꯅꯤ ꯑꯩꯒꯤ ꯈꯨꯠꯇ ꯄꯩꯁꯥ ꯈꯔ ꯂꯩꯔꯕꯗꯤ ꯏꯁꯨꯅꯨꯄꯥ ꯕꯤꯇꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯂꯩꯕꯤꯕ ꯌꯥꯕꯅꯤ ꯐꯔꯦ ꯑꯩ ꯅꯣꯡꯃꯗꯤ ꯀꯩꯊꯦꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜꯒ ꯍꯣꯀꯤ ꯕꯣꯜ ꯑꯃꯒ ꯂꯩꯕꯤꯒꯅꯤ ꯊꯪꯅꯕ ꯌꯨꯝꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤꯁꯨ ꯈꯨꯖꯤꯒꯨꯝꯕ ꯈꯔ ꯂꯩꯕꯤꯒꯅꯤ ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯏꯁꯧ ꯂꯥꯡꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤꯁꯨ ꯁꯥꯔꯤ ꯑꯃꯗꯤ ꯂꯩꯕꯤꯒꯦ ꯈꯜꯂꯤ ꯑꯩ ꯈꯪꯉꯤ ꯃꯐꯝ ꯑꯁꯤꯗ ꯁꯕꯥꯒ ꯑꯁꯨꯃꯛ ꯂꯩꯃꯤꯟꯅꯔꯕꯗꯤ ꯑꯩ ꯁꯦꯠꯅꯤꯡꯕ ꯁꯦꯠꯀꯅꯤ ꯆꯥꯅꯤꯡꯕ ꯆꯥꯒꯅꯤ ꯃꯊꯪꯒꯤ ꯊꯥꯗꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯔꯤꯗ꯭ꯋꯥꯔꯗ ꯄꯨꯕꯤꯒꯅꯤ ꯍꯥꯏ ꯃꯈꯣꯏ ꯃꯄꯥꯗꯨꯅꯁꯨ ꯍꯔꯤꯗ꯭ꯋꯥꯔꯗ ꯑꯃꯨꯛꯇꯪꯗꯤ ꯆꯠꯁꯤ ꯌꯥꯝꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯎꯠ ꯑꯗꯨ ꯐꯥꯎꯕ ꯍꯦꯛ ꯍꯔꯤꯗ꯭ꯋꯥꯔꯗ ꯌꯧꯍꯟꯕ ꯉꯝꯈꯤꯗꯦ ꯃꯍꯥꯛꯀꯤ ꯎꯠꯇꯣ ꯁꯥꯗꯤꯄꯨꯔꯗ ꯑꯣꯏꯅ ꯊꯥꯗꯈ꯭ꯔꯦꯗꯅ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯒꯁꯥꯅꯗꯤ ꯀꯔꯝꯅ ꯂꯨꯄꯥ 500-400 ꯄꯨꯊꯣꯛꯇꯨꯅ ꯍꯔꯤꯗ꯭ꯋꯥꯔ ꯌꯧꯕ ꯉꯝꯒꯗꯧꯔꯤ ꯃꯐꯝ ꯑꯁꯤꯗ ꯃꯨꯁꯂꯤꯝꯁꯤꯡꯁꯨ ꯂꯩ ꯕꯨꯔꯀꯥ ꯁꯦꯠꯄꯤ ꯅꯨꯄꯤꯁꯤꯡ ꯆꯥꯟꯗꯅꯤ ꯆꯣꯛꯇ ꯌꯥꯝꯅ ꯆꯠꯂꯤ ꯃꯐꯝ ꯑꯗꯨꯗꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯀꯤꯊꯨ ꯀꯤꯔꯨꯝꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯎꯗꯦ ꯅꯣꯡꯉꯥꯜꯂꯦ ꯇꯣꯏꯂꯦꯠ ꯆꯪꯂꯨꯔꯕ ꯃꯇꯨꯡꯗ ꯏꯔꯨꯖꯊꯣꯛꯂꯒ ꯄꯣꯁꯤꯀꯨꯁ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯃꯆꯥꯒ ꯃꯃꯧꯒꯅ ꯂꯩꯕꯤꯔꯛꯈꯤꯕ ꯃꯍꯥꯗꯦꯕꯒꯤ ꯁꯛꯇꯝ ꯑꯗꯣ ꯃꯃꯥꯡꯗ ꯈꯤꯜꯂꯒ ꯂꯥꯏꯁꯣꯟ ꯏꯁꯩ ꯁꯛꯂꯛꯏ ꯃꯍꯤꯃꯥ ꯄꯔꯝꯒꯤ ꯄꯔꯦꯡꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯆꯤꯟꯐꯥ ꯊꯤꯔꯛꯏ ꯂꯥꯏꯁꯣꯟ ꯁꯣꯟꯕ ꯂꯣꯏꯔꯒ ꯃꯍꯥꯛꯅ ꯁꯥꯠ ꯃꯊꯛꯇ ꯀꯥꯈꯠꯂꯛꯇꯨꯅ ꯅꯨꯡꯁꯥ ꯌꯥꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯇꯤꯌꯥꯁꯦ ꯀꯌꯥꯗ ꯄꯥꯛ ꯆꯥꯎꯔꯕ ꯀꯥꯁꯃꯤꯔꯗꯗꯤ ꯆꯤꯡꯉꯣ ꯀꯔꯤꯌꯣ ꯑꯇꯤꯌꯥꯁꯤ ꯌꯥꯝꯅ ꯄꯤꯛꯄꯒꯨꯝ ꯇꯧꯏ ꯑꯇꯤꯌꯥꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯛ ꯆꯥꯎꯕꯒꯨꯝ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯁꯦ ꯃꯄꯥꯟ ꯅꯥꯏꯗꯕ ꯃꯈꯩ ꯌꯥꯝꯃꯤ ꯃꯤꯁꯤꯡ ꯑꯁꯤꯁꯨ ꯇꯔꯨ ꯇꯅꯥꯟꯅ ꯐꯖꯔꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯊꯣꯛꯂꯛꯏ
असुमना वखल अमदा लैरिङैदा मचानुपा साबाना माबु कौरई पोसिकुस मखादा कुमथरई टेबल मथक्ता चाना थक्नबसिंग डबल रोटी येरुम अदुगा अतई चागा मारिनबा अचापोतसिंग लैबा उई मचानुपादो चौकरी अमदा फमलदुना पाउचे पारमली महाक ड्रेसिंग गाउन सेटली मौना चा हापा कोन पुथोरक्तुना टेबल दा थम्मी महाकसु ड्रेसिंग गाउन सेटली मसमदो अंगांग बरिबल अमना पुनसिली महाकना फ्रीज दगी बटर अमसुंग स्ट्रॉबेरी जाम पुथोरई अदुगा डबल रोटी मककसिंग अदुदा तैसली पोसिकुस चा थक्ना थक्ना डबल रोटी मकक अनि चासिली मथै मनाव अदुदी डबल रोटी सुसाई येरुम सुसाई मौना येरुम अदो चाबा उरुरगा पोसिकुसना काश्मीर दा लैहौबा ममौ नुपी अहन बीताबु निंगसिंगलाई अंगांग अदो मयांग कंगबनसु लोइरबनी संगोम ग्लास अमा फावबा थक्पा फंगजदबनी नुपा मचा अदो आइगा लोइनना मफम असिदा लाक्लमगदबनी अदुबु ममा अदुना याखिदबनी मफम असिदा मासु लाक्लमलबदी मचा अदो खरा नोइगनी से ब्रेकफास्ट चाबा लोइरगा मथै मनाव अदो मखोइगी कादा संख्रे ngaiak lairaga makhoi ani edo mafi hongdoklaga thorai ima aidi office jaukragani maha kaiga kaithel phawba chatminaraga mit khara laiminaramlaga maha kaithel da laihorasunu wahai se hairaga maha scooter ado thauba hokre mauna maningi phampham da phamduna makut jetuna sabagi mareng jumda paidi yamna thona lambi lamjau yauduna gari mayamgi marakta tinkhre makoina satkhiba lambi aduda posikus चिंग येंगदुना लैहौरी आइगी खुत्ता लुपा यांखै हुम्फुदी लै मसिगी पैसा से इसानुपा अतोंबा गसादा थाख्रगे मदुना महाकी साइकल अमा लैबदा मतेंग ओइनरसनु महाकना असुमना खंदुना लैरिङैदा मिस कपूरना मनाक्ता लेपतुना लैरम्बदो खंगौदे नमस्कार मिस कपूरना हाइरखी मिस्ट्रेस बान घर में है महाकना हंगलक्लिबदो पोसिकुसना खंगलदुना हाइरई कैथेल गई मिटलाना मिस कपूरना मोमो नोक्लदुना मंगक्तो नोमलमी असिगुम्बा मखलगी मिनोकसे पोसिकुसना येंगनिंग अदुना थगुलवन का अमत याउदना मिस कपूरदा हाइखी बेथो बेथो अभी आती अदुबु मिस कपूरना मपानदा फंबगी महुत्ता मसामकी युमगुम इमुंगदा संगलक्तुना सोफादा फमथख्रे कयादा तौंगमख्रबी नुपीनो मसिगी मंगक कनबी नुपी असे मंगक फेट लैथोक्तुना पोसिकुसतो लैकोलोमदा लाक्ले ngaiak lairaga mawado mana lairuba potchai singado puduna sanglakle posikusna haiki mistress kapur do ka manung de laibani nangbu ngairi bani mataji miss kapur haibiu mistress kapur haigada banate fare fare miss kapur hairage aina mangonda wa fazana hairi bani adubu madi aingonda yenglaga nongmi tawine mataji na lana khalle madi isam samjabani kari amata lauthuk lokoi leitabani asi hairam laga महाका मनुंग द संख्रे लुम्बु लुम्बु साव नुंसागी मैसा दुना पोसिकुस की मसाद नुंगाइब फावंदुना तुमनिंग हल्लई मतमदुदा का मनुंग दगी नुपी अनि अदो हौना नोखल्लई पोसिकुस न खल्ली मकोई अनि न नोक्लिबसी आइगी मरमद सोइदन ओइगनी मफम असिदा असुम लैथबसे नुंगाइरोइदौरी नुमित मरीनी मंगानी सिगी मनुंगदा मागा लोइना दुना चटपा याबा मी अमतंग लैरबदी काश्मीरदा हनख्रगे हाइना चप युंगना लेपले अदुगा महाकना ngamjarabadi masigi lumbu lumbu saba nungsagi maisa se thumuk thanna hapchin duna kashmir laibak ta pukhrage haina khala I